News TV meeting tabi singbu ahamba makta numaiteng kundisoina taram okjari marki pau miyam da pizari manglam chatta chatnaramba chatna kanglun kayama na thaiduna thamlaga anoba mitop ki chatnabi ake amo fije chakcha kaya matau tamsilak pasna ekogi lejeramba chatna kangun sing asi mangtharak pani haina Social Welfare Minister Haikham Dingo na fongdokre wafama sing asi School Police Land Leba Manipur Dramatic Union gi holda amai piba apun lup apal kanglei pakna senduna ngasidagi hauduna mathang thagi ama phawpa numit marini chupna chasagadaba pokpadagi shiba phawbagi ira thawni paringda haina mingthonba sana mahi lining chatpasingi manungda leiriba miyoi singi marakta manaba thorom paring ama puraknabagi pandamda khananainabagi thorom ama haudokhiba aduga mailena fongdokhibani Tharamaduda Social Welfare Minister Haikham Dingona Chief Case Apalgi Kanglei Pake Moirang Mayum Baikena President Laningthau Sanamahi Temple Board ki Vice President Wakhal Lamjingba Vidyapati Senjam Apal Kanglei Pake Organizing Committee Chairman Angomcha Mainau Amadi Wangkem Esigi MLA Kaisa Megachandruna Case of Honor oina saruk yake Minister Haikham Dingona makataraduna hai matamgi matung ina saukhat lamjel da yaurabusu yam ka hena migi matau tamduna migi chanabi ama waibagumna tawriba si leiba asigi oina khwaidagi laibak thibani hainasu makata kibagaluna lamdam asigi miyamna magi aningba pamada chatnariba sengasi tokna niyom amagi makada aikoi punna chatminaba matam oiri hainasu haike Lina Makar Targati, Maduni Hena, Suhena, Pazavamo, Kalli, Marandi, Hoyi, Maiti Jati, quite Pazaraba, Kanoda, Pokaida, Langaida, Adagi culture, Adagi Chaka, Takayana Pazavadu, Malam, the Mamakam, Singana River, Stiramakam, Masigumba, Hoyadumba, Masagi, Sanskrit, Yam Praketida, Adagi, Ipai Pugi, Hataki Chana, Masagi Constitution, Masagi Chana village of Mayamji, Mahalakanda to Pogimatotam, was Yam Level Tinga. Mana message sama irrigation is my pigeon. National Human Rights Commission na sponsor tawduna Center for Human Rights and Duties Education Manipur University amadi Department of Law Manipur University ga question naduna Human Rights of India haiba hiramda numitnini ki oiba training program ama ngasi Manipur University ki court hall da hautokre hautopagi tharamadda Manipur University ki Vice Chancellor Professor N Lokendro Assam ki former Advocate General Professor Romesh Chandra Borpatra, physician and eminent writer, Assam ki Dr. Atul Bor Gohen, Manipur University ki Law Department ki Head Professor Y. Premananda Amadi University Asima ki School of Social Science ki Din Professor T.S. Purnima Namaru eba mitungyan sing oiki. Hautupa ki thamaduga mailena Lokendrona Fongdokhibada National Human Rights Commission na University Grant Commission gi makada Human Rights Course asi University amadi college kayada mapung fana mahiroising da tamhannabagi damak initiative amadi tax kaya laukhatuna lagli national amasung international gi thakta Human Rights Course sing asigi kanabasing ado conference kaya da puthokna mapung oina local issue amadi file experience kaya pukhatuna khangan ki masina mahiroi sing da human right education asigi kanaba adudi makogi environment ta thokliba baration sing asi aware oina bani National Human Rights Commission ge initiative sing asina effective oiduna Manipur University dasu Human Rights ki oiba coursing amadi program asi mapung fana implement tawba ngamkibani amadi makhatana Department of Law ko semnaraga master course hapna bagi damaksu sem saba loiri haike. We are extremely grateful to all the experts and academics for helping the university in the successful formulation of the syllabus of the 2 years program in MA in human rights. In particular, I am very grateful to Dr. N. Pramod from the college, the LMS College of Law of the Government of Manipur. Kumja lisingani kunmari kunmangagi oina Manipur University Student Union Mushuki Taupugadaba Nauna Kalaba candidate sing Opagi Tharam Ama Monitoring Committee of the Mushu Election lisingani kunmari kunmanga
kunmangana sinduna ngasi university asigi senate hall la pangthokre mai paklaba candidate sing okpagi thawmaduga mai lenana monitoring committee of the mushu election lisingani kunmari kunmanga ki convener ngariyanbam bilan nahai kumja lisingani taramatoi amadi lisingani taranithoi dagi hauduna manipur da leriba college school amadi university singda pangthokiba students union ki mikhal singda manipur da leriba tungan ba maheroi lop khudingmak punduna mikhalda thokhaningdaba thodok-sing thoktanaba monitoring committee SCM kibani loina mikhalga chanaba tungan ba point sing pothokna corrupt conduct semduna lakli amadi handak jahi asigi oinasu authority singa tanaduna matung monitoring committee asi semduna mikhal asida hingsa yaudaba amadi maharoi singi mikhal man dabagi chatnabi asi thugairasi hadna committee asi semduna ingna chingna mikhal pangthoki haina su phongdoki singda amadi higher secondary singda pangthokpa doriba election student union gi election da akoi no ba monitoring committee ma semaga akoi hairiba election sing ado Manipur University gi ngasi oriba yam tangdu leita gi ba yam shanti oi gi ba irang pharang yaw gi da ba election ase ohenna da mohana ba da khoi loki ba thodang sing ado yamna mapung phana khoi bu sagot pirak pa duga loinana khoi bu thona hapi gi ba do hairiba college amadi higher secondary gi sina so thona ing amadi wakhal gi khoi gi mateng pang dire haraga hena ing tappa Manipur amoi rakna mohana ba da mairoi sing gi thodang ado lau ba da khoi puna maki khoi gi aya ba do pina biu haidan monitoring committee kan dena bon Imphal East lamlai kendrogi manung channa leiba sector da ngarang security force na kul ngakpa singdagi kulai phagat khibagi thawongbo yaningda fonglutuna maike yedongi miyamna ngasi wakat miphampham na khongjang changsinkre wakat mifam aduda mari leinana hizam babita kobi maira paibi amanhai sector si red zone oiriba sabungkhok thamna pokpi sana sabina chingba mafam singa yamna nakna leiba khul amani manipur da thokliba chahi amaga makhai farak labalana singa si phawba losinba ngamdana leiribani lan losindinge asida miyamgi punchi kannaba leiriba khul ngakpa singdagi khulai lokhat khiba haibasi yamna laibak thibani lana sina tasing loikiba oirabadi khulai lokhat Kibada ayat palairoi aduga maira paibi singasu laingakta sodna thingat kani adubo lansu loidringai ngasi hayeng kari thokani khangdina lairiba matam asida asigumba thawong chatharakpasi yam laibak thibani amadi tawbigano karigumba asigumba thaba asi tawgi hairabadi Manipur da irang leitre haibagi aiba che ema miyamna pibiu maduna tu phawba ngarang fakhiba kulai singado kullasigi maira paibi singa handokpira ufongdoki Bom kaptana tayar gas kaptana kayama tauki aduda akhoi iskundasu makhona iskundasu kapsandana iskungi satra ma wazana kanna bo khona pakanda akhoi isingda akhoi nan makhongdo nanthadana isingdo nanthagi badagi makhongdo tektan huji hospitalize tawdana lairi aduna makhona sumaina tawba haibase akhoi tasengna yajaningde akhoi tasengna kadem tawi maram aduna athuba matamda makhoina phagiba khulai do akhoi gi khunja asigi akhoi mara paibi singda sinabiu haiba wakum sama thamjari Amoromda wakat informaduda sarugya kibi sekta apunno mena paibi secretary Waikhom Gangana hai lenga na santi leiri haina lauriba si karamba santi no aduga miyamna ngasi phangliba awabasna karamba santi ki kudono ngasi su relief camp da miyu kya changjafam loduna leiriba sing ngasi masagi mayumda handin hanbasu nate haraduna state force na ngarang khulai phana balakpada micham miyamda chathakiba kahenba thawong sing ado akan mamong de yaningde kul ngakna balai riba sing dagi pukiba kulai sing handok pi haina su phongdoki adu muthapi gi haragadi akhoi je ngasi kudimak je selenda tawraga akhoi je loima hadok biro haje akhoi gi site gi hajaning aduga Ising ichauna sokhalaba sognu assembly constituency gi tangjeng amadi khongyam gi hojik oriba phibam constituency asida BJP gi mirep oikiba mayang mambino na yengsin BJP sugnu mandal gi luchingba singa lonina chatkiba khongchat aduda handaki ichaw asna sokhalaba lobu nga gi farm amadi yum singi hojik oriba phibam adu hakthena na yengsinki amadi ichaw asna maram oiraga hangba relief camp ta leiriba sing yauna miyamda angamba khudaki ba mating sing su pangki khongchat aduga mailena
M Binodna Sugnu Esigi Miyamasi State Asida Tokliba Tata Manga Shuraba Lan Asisu Haktinana Chetiang Panglibani Ashumna Awabakaya Kang Ngajek Asida Handakna Tangkak Ahumarirak Tokna Isau Mayok Nariba Asina Amuk Awaba Piri Miyama Tingnariba Awabakaya Sibu Karada Urabasu Kokhan Bangam Naba Chief Minister Ga Tanaduna Mailin Naba Department Dagi Mating Pangan Naba Honaragani Haiki Sugnu SC Manungdagi Kangalaba Sinmisingda Manipur Building and Other Construction Workers Board na Piba Labor Card Chin Yentokre Labor Card Yentokpagi Taramado AC Asida BJP Kimi Oikiba Mayang Lamam Bino na Mapung Oiba Taudang Loguna Hotnaraba Matungda Yentokibani Kaksin Kuno Hizam Angom Lekai Daleba M Binod Ki Yumda BJP Sugnu Mandanasin na Pangtokpa Taramadugi Makatarakpada M Binod Ki Yumda Hangba Relief Camp Taleba Angang Singda Education S Department Gi Makadagi Pirakpa Sel Singsu Yentoki Taramaduga Mailena M Binod na Singmi Singna Labor Card asi Pairagasu Card asna Piriba Kanaba Singado Mayek Singna Kangdagadi Kang Katang Oiduna Tokani Maramasna Lengaki Skim Sing Asiki Matangda Miyam Namamutana Kangnaba Hotnadna Madugi Kanaba Dum Apung Panala Honaba Hotnasi Haiki Ichaung Namaram Oraga Awaba Taraba Society Amadi members Singi Yenguna Manipur Apex Handloom Weavers and Handicrafts Artisans Cooperative Society Limited Awaski Board of Directors Khanabagi election ado Pangtok Piganu Hairabasu Nampuda Pangtok Tuna Board of Directors Sing Khankiba du Chatnaba Yaroi Haina election asibu Pangtok Piganu Haina Tinkiba Candidate Tara Mangagi Manungda Candidate Nipan Amadi Makoiga Chatminariba Society Singi members Singna Ngasidagi Hauraga Numit Tara Mangani Jupna Pauna Bazar Leba Apex Handloom Asiki Showroom Raw Material Supply Tofam Amadi Chairman Gi Room Solon Kre Ngasi Sanchin Kiba Kongjang Aduki Matangda Wangang Laduna Awaski Board of Director Candidate Oikiba Arcade Anjalina Hai Board of Director Khanabagi Election Notification Asi Chahi Asigi Jun Kunteta Tokibani Adubu Ichaung Maram Oiraga Lengaki Maikidagi Pauba General Holiday Lautokpana Maram Oiraga Election Asida Saruk Yagado Ribasingi Awaba Kangduna Election asi Pangtok Piganu Haina Candidate Tara Manga Leibagi Manungda Candidate Nipana Marilei Naba Registrar Amadi Authority da Takshin Kibani Masi Faubada Nampu Sakfuda Taushinuna Board of Directors Sing Khankre Adubu Member Singi Awaba Khallaga Candidate Nipana Pukat Kibo Pham Adugi Paukumdi Ngasi Phawa Pirak Paletri Lonina Suti Numita Election Pangtok Payaroi Haina Society Gi Registrar Valentia Gi Mathaktashu Aiba Gerald Pishin Kiba Laikrabani Maramasna Apex Body Asida Riba Nabasing Asi Atubada Loshinaba Numitara Mangani Asi Apex Ki Office Solon Sinmani Marakasida Kanagumba Singna Ayaba Yaudna Office Ki So Asi Hurala Nada Hanglamba Toklabada Toklakpa Papatagi Daita Masa Masana Pujagadabani Masida Sunatna Apex Ki Staff Singi Pitok Nalariba Tage Salary Pitokadabani Amadi Apex Ki Chairman Oriba Renuka So Office Asida Pambayaroi Lunana Candidate Mangagi Manungda Candidate Nipan Opposed Torokrabaso Namfuda Kankiba Candidate Adusho Upon Candidate Singi Oiba Resolution Ama Purokriba Pauba Office Tat Jangbayaroi Society Singi Hakmat Bayaroi Society Singna Fangadaba Accessories Sing Mela Pangthokpada Puthokkiba Senfam Sing Amata Fangdra Lady UC Thadi Hadna Apex Ki Staff Sing Su Thabak Amata Tawtre Maramasna Senja Thumzada Chenariba Mui Sing Masana Khangna resign Tawhalu Maduna Taba Taragadi All Manipur Gi Oina Ladiba Society Sing Punna Hawraklaga Khongjang Changchilakpa Yai Haiki Faisal UC Thadi ni sta amata thabak tawdre tolo pidra banina mela chapada tingjagi paisa do hoji baba hando pidre matung tarpa program kaya ama lagada su hoji thingjan bire hai be mioi singsina air po raga aduna senja thumja da sena mioi singja thu matamda masana masau design tawhan biu aduna taba taragadi society gi mayam horaga manipur gi oiba all manipur haiba apex body wase thingjan bai ba sanga si dagi mitra mani akoi thong hang ba yaroi haiba warep sne khena ngasi lejari bes
Jiribamda Doctor Amadi staff amata chatlu yade makhoi Jiribamda posting tabasi punishment post ni haina lawi haina mailina bo authority singa unaruba matamda asumna phongdorakpasi ekhoi yamna nungaite haina ngasi ayuk pung 13 dagi haudna Jiribam district ki ningsing khunda leiba 50 bed fedet hospital ki manakta district hospital monitoring committee Jiribam na sinna Jiribam ki CSO sing amadi maya pabi sing yauna fam ki ba wakat mifam asida sarukya kibi district hospital monitoring committee Jiribam ki executive member PH Montessori Debina apam asi phongdoki bani mahakna makhata na phongdoki bada Jiribam district asige amata ngairaba hospital asige matangda district hospital monitoring committee Jiribam na Imphal da chatna Jiribam na Imphal da chatna Health Minister yauna mailena authorities sing unaduna hospital asige award apasing loina haijare adubo ngasi fawba respond amata piraktri karigumba apikpa operation masa amagi su Jiribam dagi shelter kasaromda refer tawdna anabasing ngasi fawba leire handak Jiribam da health director lakna yengsin biramba laikre adudasu award apasing loina haiki haiduna wafam kaya amasu PH Montessori na phongdoki Aiko Jiribam miyamna haijaba sida tabidrabadi asidagi henba akan bakhongjang jangsingani hainasu makhatana phongdoki Jiribam 50 bedded hospital asi full fledged district hospital ontopio hospital asi ki CMO lokthok khibagi mayokta phamba miyamgi mifamni haiba banner gi makhada yamlaba miyamna famkiba wakan pham aduda saryaki ngasiki wakan mifam asida atuba matamda MS hapiyo han leiramba CMO lokthok payaroi Atuba matamda hospital asi full fledged district hospital ontopio in charge ke culture muthat piu Jiribam da transfer posting bu punishment ni khanba yaning di haiba pleka sing padna wakan phamki haiba di lengang matik chana matam chana tawbiragadi ekhoi khwaidagi laibak thabani yamna nungai jegani karigumba tabidadana tasanadana leiba taragadi ngasigi mifam asina Jiribam ya to pa civil society singa khosam naraga si monitoring committee asina sidagi lenda khongjanga ma changthlaknabagi thawang leijare haibasu ai ngasigi mifam asi loina wafam asi thamjani Manipuri Women's Literary and Cultural Organization Hojai Assamga Patriotic Writers Forum Manipur ga khusam narga ngasi Hojai Nandapur da leiba oinam bandana yumda sereng saidinaba amadi nupi amasung sahitya haiba hiramda khananainaba gi thoram ama pangthokre ngasi gi thoram aduda PAWF Manipur gi President Nauribam Khamba Luwang amadi Manipur Women's Literary and Cultural Organization Hojai gi President Naurem Ningol Huirongbam Kunjabati anina punna President member oina sarukya forum ki founder secretary OC Mairana Sering Saidinabagi moderator Oibagalona Nupi Amasung Sahitya Haiba Hiramasi Matanga Wangangki Tharamadusin Bagi Matanga Forum Secretary Rakesh Naram Amadi Organization Gi Founder President Renuka Yumnamna Wangangki Wangang Nasar Yakiba OC Mayana Fongluki Bada Apauba Lai Pasingna Lai Ama Tawaitana Yek Pamatamda Nupagi Saktam Yek Padagi Nupiki Fazava Saktam Yek Pada Chada Marfutama Panji Kanagumba Aiba Aibisingna Muyubagi Fazava Saktam Sagatna Saitaba Matamdazu Nupis Saktamna Ayamana Saitane Adu Oiba Taragadi Sahitya da Nupiki Mapamasi Changna Kanduna Lady Aiba Ibi Amagi Kupong Doctor Nupiki Mapam Yaudava Saitagi Potok Amata Lady Maramasna Sahityaga Natraga art form Amaga Nupiga Kak Tadok Nabayadana Lady Amadi Lake in Haiki Tharomgi Nungi Oba Warol Tamladna Forum gi Secretary Rakesh Naramna Fongdukibada Hojai Lamnamda Manipuri Jagoi Amadi Isai Ningthina Tamningbagi Apamba Miyoi kya leiragasu ngasi fawbada matik chaba ojaguru leitabana tambagi khudong chaba kaya fangri haiba pawsi tabada thamoisukna nungaitaba phawi Maitei ama oina khundariba hojai gi maitei ichil nausnai ko gi pung isei jagoi amadi atai art form sing yokhat ingbagi apamba phongdok pirakpasi apimapoi haiki Marki pau pijama matang asa losinjare mi ing tabi basing bu khurumjari